Manipur Santi Hanjilakle Kuki amasung Meitei community anigi marakta wari sanaba haure Amit Shah. Manipur tapna Santi Hanjilakpa haure khutoknariba Kuki amasung Meitei community anigi marakta wari sanaba haure haina Union Home Minister Amit Shah na ngarang Rajya Sabhada khangankre. Union Ministry of Home Affairs MHA gi thabak thoramsingi matangda Rajya Sabhada khanarakpa matamda mathaki wafam masi Union Home Minister na mathaki wafam masi fongdoladuna mangna hai Kuki amasung Meitei anigi marakta unkhanariba asi wari sanaduna thuba matamda community anibu naksin hannaba ngamgani haibagi thajaba lei amadi mathangi Jailda Manipur President rule thamkhibagi proclamation gi table house ta puthokpa matamda hena kupa Manipur gi fibang matangda warals thamgani haina su fongdoki Mangna hai Manipur President rule thambagi wafam house na ayaba pibiu Manipur hojik santi gi punsida lakpa haure muknariba community anigi marakta wari sanaba haure haibagi thajabasu Union Home Minister na thamki pausina makha tarduna hai Union Home Minister Amit Shah na Thasigi Nipan dagi Manipur gi highway sing the free movement taunaba khangan krabasu Kuki Jo community na national highway da makata na blockade chatarakraba matung Thasigi taraga mathoi amasung taraga nithoi da Kuki Jo amasung Meitei gi civil society organization ga Ministry of Home Affairs ki official singa tongan na unaduna wari sanaba laikre amadi unaba du da Ministry of Home Affairs na Manipur da mausagi punsida hanjilaknaba lokholakliba thabak thoram singi matang da su official singna CSO sing da mayek sengna khangan kre hairi Myanmar Jailda Meitei macha ama leikidre Myanmar gi Kaleyam yo Jailda matam sangna leramba Meitei macha ama ngarang Myanmar gi Kale hospital da leikidre hairi leikidraba mioi adudi leifrakpam pukchaw apokpa leifrakpam mego apokpi moni loina bigi mingna ganga kawi more ward number 4 manung chana leiba more Premnagar lekai dagini ma ke sibak chang adu loba yagani haina Myanmar authority na khangalagli hairi Moregi Meitei sing na su Memorandum Pisankhre Manipur tholiba Erang asina awaba tahalaba Moregi Meitei sing da logi oiba mateng pangbiduna mausagi punsida hanjil hannaba mathau taba thabak sing paikhat piu haina protection of Meitei victim more COFMEF na ngasi Supreme Court ki just a Memorandum Pisankhre COFMEF ki chairman L Inauchana khuyek piduna pisankhiba memorandum aduda Imphal dagi more fawbagi makhagi lambida community khudingmak ay apan yauduna mausagum chathok chasin yahanaba mathau taba thabak lokhat piu Moregi tongan ba mafam sing dagi lanjena duna lairiba Meitei sing masagi mayumda amuk hana khunda leita handuna hana sujaramba masagi thabak sing amuk hana subo yanaba tharang lokhatlu Erang manungda mangta khrabalan thum singi matik chaba compensation pihanaba mari lenaba state amadi central government go authority sing da pautak piu Meitei sing na hana sujaramba masagi thabak sing amuk hana suba yanabagi dama compensation pihanaba mari lenaba authority da pautak piu Moregi Meitei sing gi mayuma kai lanthum ngakpi senbinaba matik chaba security thambiu community khudingmaki mara leijadraba micham miyam ngakpi senbinaba palen amadi more anigi marakta kilometer 3 khudingi central amadi state forcing mathau taholo amadi more town da IRB battalion ama thambiu haiba wakat sing yauri Supreme Court ki just team na IDP sing unakre mausagi fibam da hanjinaba miyam punna hodnaminasi Justice BR Gawai Kuki ga mari lenaba case khudima Imphal dagi Churchanpur da transfer taunaba Kuki CSO sing na memorandum piduna taksinkhre Supreme Court ki just tarukna saba team ama ngasi Imphal da thunglabaga loinana ahanba oina Churchanpur da chatuna mafam adu da hangliba relief camp sing da lairiba internally displaced person IDP sing ga hakthengnana unakre Churchanpur ki khongchat atuda Justice N Kotishor Sarukya khide National Legal Services Authority NALSA gi executive chairperson su oiriba Supreme Court ki Justice BR Gawai na luchingba Supreme Court ki Judge Singh Justice Surya Kanta Brikamnath MM Surdesh KV Biswanathan amasung N Kotishor ngasi Imphal da thunglakhi Imphal da thunglaba matung Justice N Kotishor amasung Justice Surya Kanta anina Imphal da lehauraga Justice Mari Churchanpur da chatuna mafam aduda leiriba internally displaced person singa unakhi khongchat aduda High Court of Manipur gi Chief Justice D Krishna Kumar amasung Justice Gaifu Silusu Saruk Yaki khongchat adugi halakpagi lambi da Bishnupur district ki manungda hangliba relief camp singa changduna internally displaced person singa su unaramki Justice team aduna Churchanpur da hangliba relief camp sing da lairiba IDP singa unaduna makoina mayoknariba khudongchadaba sing hakthengnana yengsinki IDP sing unaraba matung Churchanpur gi mini secretariat ta pangthokpa thoram amada Justice BR Gawaina virtual oina legal services camp medical camp amadi legal aid clinic ama hangdoki thoramadu da wangang laduna Justice BR Gawaina Indian Constitution na laiba asigi mipung khudimakta chap manaba hak sing piri amadi laiba asigi kachin koya thungna lariba mipung khudimakta achumba while fanganaba miyeng thamli
Pandam asi fangnabagi saruk ama oina ngasigi khongchat asi lakpani amadi awaba mayoknariba miyoisinggi haksing fanghannaba hotnabani haibaga loinana Manipurda mahosagi punsida hanjilaknaba miyam puna hotnaminasi hainasu appeal tawraduna athuba matamda Manipurda santi laklagani haibagi thajabasu thamki. Mahakna makha taraduna High National Legal Services Authority NALSA internally displaced person IDP singi relief materials singidamak lupa crore 2.5 kaithokpaga loinana masagi manungda lupa crore 1.50 hana napikre ngasi faubada state asigi mafam kayada medical camp chamagamapan pangthokre Manipur Legal Services Authority amasung Manipur state na hana state asida legal aid clinic chaniga humphumanga hangdokre relief camp singda hangliba legal aid clinic sing asina lanjenari bi singda lemna legal gi mateng piduna makhoi phangpham thokpa hak sing phanghanaba amadi makhoi gi hak fanghannaba hotnabada mateng pangli clinic na piriba khudong chaba sing IDP sing na su lobiu hainasu Justice BR Gavaina Fongdoki Manipur tholibe irang sina maram oiduna lanjinaraba singi marakta school kabangam khidaba mahiroi sing amu hana school da admission tawbiduna makhoibu makhata na mahai masing tamhan bahaibasi yamna mathau tai irang na maram oiduna mahai tamba fangraba mahiroi sing mapung phana mahai tamba ngamhannaba educational institution sing amadi miyamna akanba thabak laukhatnaba wafamsu mahangna thamki amaramda Kuki Cso singli Meitei degi just ki team aduda memorandum Pisankhre baga loinana Kuki ga mari leinaba case khudingmak Churachandpur da natraga Kuki gi area da transfer tawbina bataksin ki loinana XCM Biren gi audio theft ki case athubada while pibina bataksin ki hari Churachandpur gi halakpagi lambida Supreme Court ki justice team aduna Moirang College ta hangba relief camp changduna mafam aduda free legal services camp Come free health camp su Justice BR Gavaina Hogdoki. Thoromaduda Supreme Court ki Justice and Koteshwar High Court of Manipur ki Chief Justice D. Krishna Kumar, Justice A. Bimol, Justice A. Guneshwar, Justice Golmai, Gaifusilu Amadi Marilenaba Medical Official Singh Sarugyaki, Supreme Court ki Justice Timaduna ngasi Ayuk Imphal Airport at Thunglaba Matamda High Court of Manipur ki Chief Justice na luchingduna lawyer fraternity na makhoi butaram na oki masigi matung Churachandpur khongchat ki mangoina na Sadabana Mandaf Relief Center da chatuna mafam aduda lairiba internally displaced person singa unaduna wari sanaki just sing aduna health official kaya su taramna okpaga loinana nauna advocate oiba mioi nifuga mathoida sanda yenthokpaga loinana IDP mahiroi sing dasu stationery gi item sing yenthokhi pawgi likhuna mana Churachandpur War Bar Association na Meitei Supreme Court Judge pu Kuki jo area da changlakpa yaroi haina thamkiba thingba adu handoknaba All Manipur Bar Association amba na taksin kre hadi amarom da Imphal East District ki tongan relief camp sing the lairiba IDP sing gi oiba apunba mega legal services amasung medical camp ama National Legal Services Authority ki miyeng makhada Manipur State Legal Services Authority na sinduna sawamung community hall da pangthokre Kemadu Imphal East Legal Services Authority, District Administration, District Police, Health Services, Family Welfare, RIMS, Janims Amadi, Savita Medical College, Chennai ga punna khusam naduna pangthokpani thoram adu NALSA ge Executive Chairman su oiriba Supreme Court ki Justice BR Gavaina virtual gi khuthangda hogdokhi thoram adu da mari leinana Imphal East Legal Services Authority ki Secretary su oiriba Imphal East Chief Judicial Magistrate S. Sadananda na fongdoki bada NALSA gi miyeng makhada pangtholiba kem asida mapung oina IDP sing na lainga ki makhada fangbaya ba scheme sing amadi atai khudong chaba sing mapung fana fanganaba amadi haksel gi khudong chaba sing fanganaba hotnaba ni haiki